ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯄ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥ 6 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ 6 ꯑꯁꯤꯗ ꯑꯇꯩꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝ-ꯇꯣꯝꯕꯤ ꯑꯗꯨꯅ ꯅꯨꯄꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯦꯅ ꯃꯧꯅ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯍꯧꯔꯛꯄ ꯑꯉꯥꯡꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯃꯥꯕꯨ ꯑꯋꯥꯕ ꯃꯁꯛ ꯊꯣꯏꯅ ꯈꯪꯍꯜꯂꯛꯇꯦ꯫ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯛꯄꯅꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯔꯨꯞꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯩꯇꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ, ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯄꯥꯗ ꯀꯌꯥ ꯊꯣꯏꯅ ꯄꯨꯊꯣꯛꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯔꯝ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ, ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯅꯥꯒꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯗꯤ ꯄꯥꯈꯠꯆꯩ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯨꯝ ꯂꯩꯔꯛꯄ ꯃꯔꯝꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯖꯕꯒ ꯀꯣꯅꯨꯡꯒꯤ ꯑꯀꯦ ꯑꯃꯧꯅ ꯐꯖꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯃꯆꯤꯟꯗ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝꯂꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯀꯣꯛ ꯅꯣꯜꯂꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯪꯒꯠꯆꯒꯦ." "ꯀꯔꯤ ꯋꯥꯅꯣ ꯑꯆꯥꯟꯕ? ꯍꯥꯏꯌꯨ ꯇꯥꯁꯤ." "ꯍꯟꯗꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯉꯝ-ꯑꯉꯝꯕ ꯅꯤꯡꯊꯧꯗ ꯂꯣꯏ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯟꯗꯛ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯍꯪꯒꯠꯆꯕꯅꯤ ꯅꯤꯡꯊꯧ." ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯆꯥꯟꯕ, ꯅꯍꯥꯟ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯐꯖꯩ꯫ ꯍꯟꯗꯛꯇꯤ ꯃꯍꯩꯁꯨ ꯌꯥꯝꯅ ꯂꯣꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯀꯝꯗꯧꯕ?" "ꯆꯨꯝꯃꯤ ꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯏꯃꯨꯡ ꯑꯌꯥꯝꯕꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤ ꯀꯌꯥ ꯍꯦꯟꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯂꯣꯏꯅ ꯐꯖꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯗꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯇꯤꯛ ꯆꯥꯅ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯕꯤꯕ ꯑꯃꯗꯤ ꯃꯁꯤꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡ ꯏꯅꯤꯡꯊꯧꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕꯤꯕ ꯑꯁꯤꯅ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯐꯪꯖꯔꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯆꯥꯟꯕ, ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ꯫ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ, ꯑꯩꯒꯤ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯉꯥꯏꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯉꯁꯤ 7ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯜꯂꯨ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 7ꯅꯤ ꯐꯥꯎꯕꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯅꯤ." "ꯐꯒꯅꯤ ꯅꯤꯡꯊꯧ." ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨ ꯃꯃꯥꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯂꯩꯔꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯒ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀ ꯃꯄꯥꯒ ꯂꯣꯏꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯐꯪꯗꯦ꯫ ꯃꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯃꯈꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯍꯧꯔꯒ ꯂꯝꯈꯩ ꯐꯥꯎꯕ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯊꯔꯤ, ꯀꯅꯥꯅ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯅꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯐꯪꯗꯕꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯌꯥꯝꯅꯁꯨ ꯐꯪꯗꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ." ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯏꯆꯥꯇꯣꯝꯕꯤ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯀꯅꯥꯅ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯩꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯂꯩ, ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯂꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ,
Leibak amagi mapi mapa oiba haibase araiba thabak nate. Asuk yama miyam asigi wakhalon khangna chatkedoribani to. Makhoigi aningba apamba piba yaba makhai pirakadoribani. Makhoi miyam asigi marakta wakhal chanadaba kaya amasu yauri. Sanadriba mayam ado yana basilibani ne. Aduna nangi babung ningthau se thabak yamna chilibani. Nang babung ningthau da sauba yadi koi bema. Saude de ima. Babung ningthauga nungti numit khudingi wari sanabada pambagi wani. Makhoina dumna leiringai leimagi machanupa ahal aduga leisnagina mabung ahal adu changnaga mamada hairi. Ima, ngasai makai mapanda leirebise kumenkre. Nungshitsu ayin basile. Angang sa soidre na batare. Yaragadi imungna changnanaba tawbiro. Leisna kitang sauge tawi. Mahak na mapada ni haktang maning tam na leiba phangdaba. Narakani haidana hekta makhaiba si mahak yaningde. Phanakina nungai na leirabasu leisna maning tamba haibasi karino khangdrabani. Mama na paukhum pidringaida mana hana mabunggi paukhum piki. Nakhoina aigi leipam khuding adum yingsilaga leise kaiginoba. Mapada ngahaktang ingna phama phawba yade. Manungda changlona hekta hai. Konung manungdagi nomata su puthokpide. Konung manung asita asum leimandadane ai sase kainoma tawrabani. Machanupigi wado taraga mamana hairi. Ai ichatombiya nangi yabungda adumna wa haiba hunabro. Yambungna hairibase nangi phananabani. Nangna narabadi nasadu yamna waridudi. Nabu narabadi nang suwai aikhoi suwai. Aduna nang nadana badana nangi yabungna haiba wada nangna adumna khumba hunade koibema. Narini cheksilini haidana konung asigi manungda asum leibasina hena wari aidi. Sumaina sum leibasina hena nare isase. Handaki wadu madi mabung ahalna oina khumlai. Nang boy koina konung manungda ta thambro. Nang shu kaithil daga chalududi. Adumaina chatpadudi chahi romda loina lae. Aina aroi boina kaithil koi khibase mamang chahi da pangthokiba loi kabagi thoram adudani. Handak chahi gesu mahi marong lokpa loisila e habadaina. Adudi aina konung asigi manungda leiriba matamsa kaya kuida. Leisnagi wadu tana leima hogalai. Icha tombiya warido imungdo ina imaga gyan tana sarisilo. Lao. Leisna su hobodi hogatli. Adubu machindu di lepte. Pharasu phatrasu aise leisabi pharak labani. Leibaga sigi Rajkumari mapung marai phabi ama oirega leibaga sigi lamit tumit amata su khangde. Aigi iradi nate. Ado ikaibadi ai noina phawre. Leisna amadi mamadu changkre. Adubu Leisna gi mayam pungdi Leisna da yengduna lehori. Masa nupina hojik haiba wa adu tarubadagini. Mana yunglaga lefori basi. Pharasu phatrasu aise leisabi pharak labani. Mayampung adugi mamittadi yamna angang oina uri. Hanagi magi makhut samlaga chenkiba machanupi aduni haina adum khalli. Adubu machalna ngasi haramliba wa aduna machalnupi asi mapung marai pharae haibasi mayampung ahaltu wakhal khaji khantarai. Aigi chalase mapung marai pharak labani. Khangaude matamsi konung asida mathanta haina humna chin chungduna sanakhiba matamado ngarang toiraboi khale. Matamsi karamna hokhibano khangtre. Asi hairaga masu asum leplambadagi mamai khajik onthorakpa matamda mapagi manai achanbana lakpadu uri. Machalgi wakhal adudagi kitang nathairaga ahal adugi manakta sangsili. Ningthaugi manai achanba aduna Rajkumar uba matamda makuk nonduna lei. Rajkumar aduna hangai. Khura, loi kabagi thoramadudi kari numita tare. Majai bungo. Ining thawna takpiba matam amadi numit afaba ma yenglaga khanabada lagliba purnima numit asida kaithela chawbada loi kabagi thoramase sinjare. Phare khura. Aigi pabu ningthau thabag yamna chilibani. Mangonda masigi matangda matha mu khapiranu. Aigi punna silasi. Handaki miyamgi mahai marong yamna phajabanina harauba phongdokpa oina thoram khara chawna duksinlasi. Mathamuktashu asidagi hena mahai marong puthokpa ngamnanaba ishora ikhoina punna nijarasi.
ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯖꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯀꯣꯛ ꯅꯣꯜꯂꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯀꯣꯅꯨꯡꯂꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯅ ꯉꯝꯖꯕ ꯄꯣꯠꯆꯩ ꯃꯍꯩ ꯃꯔꯣꯡ ꯀꯠꯄ ꯂꯣꯏ ꯀꯥꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯈꯨꯟ ꯈꯨꯟꯒꯤ ꯑꯣꯏꯅ ꯌꯨꯝꯊꯣꯡꯒꯤ ꯈꯣꯝꯒꯠꯂꯛꯄ ꯄꯣꯠꯆꯩ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯃꯠꯇ ꯎꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯅꯅꯕ ꯂꯥꯛꯅꯔꯤ ꯆꯥꯅ ꯊꯛꯅꯅꯕ ꯃꯇꯤꯛ ꯆꯥꯅ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯕꯨ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯨꯔꯨꯝꯅꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯁꯅꯥꯅ ꯐꯖꯈꯤꯕ ꯈꯨꯐꯖ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯗꯤ ꯃꯖꯥ ꯏꯕꯦꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯔꯤ पाखंग मचा खक्ता नत्तना लेरिबा अहल लमन नुपी अंगांग खुदिंगना मखोइगी मजा इबेमा सेबो मसक फजै हाइना खनरी अखोइगी मजा इबेमा सिदी मसक यामना फजैनि हे निंगथौगी ओइ थंगबा सिंहासन असिदा फंबा सिदी कयादा लेमिदो अमना मु हाइरई आइदी सेले चारिबा दुदगी मागी मसक असे उरगा लाइरेंबी फावबा सुन्ना फजरमगद्रा हाइना वखलसिदा खलिबनि इस फजै फजै अदुक्की मतिक फजै असिदो इबताई इनिंगथौना मीगी मियेंग कारन चलकनी खन अखोइगी मजाई बेम असिबु मपाली पा क्या थोगनद्रिबासे अमन मु हाइरई फजद्रबदी करिनो फरबसु फत्रबसु मबुंग मंगागी मनुंगदा मामा खक्तनी अखोइ इनिंगथौगी मचानुपी नाइतोम सातपीने कोनुंगदा केना मौना वखल नुंगाइने लेरगबु करिगी फजरोइ दौरिबनो मखोइ मसेल अदु वारे नुंगाइना अमुक नोई सोमदना पामेल ngasai makai राजकुमारी लेस्नाबु येंगदुना लेरी ममानब सिंग लेबनी मखोइ मियामगदि खरा लापथोकना ले लेस्नागी मसक अदु लापना ओइरबसु पामेल मिट कुप्तना येंगलगा नोकफेट तौना लेरी मागना अदुमना लेरिङै ममानब मखैना वारी सानबा अदु तारी अखोइ लेबाकी मजाय बेमसे फजबदी लमयोंना फजबजान पिद्रिक पिद्रिक एकलंगी वाने अमन अमुक हाइरई फजै हाइबगी वानी बुंगो अतोप्पा लेबाकी निंगथौ नत्रगा राजकुमार अमा लागा अदुम पुरगा चकिदौ लैरबनी नोय अखोइना मजाय बेमगी मंगलान सागल्लुरदी मंगलान दो काइरगा तारकपदा ख्वांग तेके हाइबा खक्तन करिनो हाइसिबो मिसमनदी निंगथौ मचा नुपी लौबा यादे काइना हाइबा करम्बा मखगी कंगलोन लेगे लौ यादे हाइबगी कंगलोन लेबगी नतेने मबुंग मंगासु लेरी अदगिदी मपा निंगथौसु लेरी मयाम सिंग असिदगी नंग मजाय मेबसे कमाइना सटके हाइबनो हदुगिसि मथक्ता मोइगे अखोइगा थाक यामना किनै खंगलबा मानने सेसे लाई मचादौना लेबा अखोइना मिट एक पांगबदगी थबक सुरगा नोमगी पुक्ताना होनरिबा खंगनब्रा ग्यान तारबो अदुबु अइना फना मंदिक चाद्रबसु नुपी मसाना यारदी याद नुपी मसाना यारदी मबुंग मपा लोइना ग्यान तारपसु याइना हाइरइबा ममानबगी वा अदुदा अतोप्पा ममानबा अदुना हाइफेट नोकलगा हाइरई नंगना खलिबा वाखलदुनि अइना खल्लुबदा यामना नोकनिंगिसि थिकने ममीना थालामी हाइदनि नंगना तौरिसि नंगना खलिदो कहिनोबा अइगी चिना फावबा पनहिंगदेना नसकना तौना खरा फजबा होइरदि फै फिबम मुति सिना मरोल अमा नयां कंगिबा मजाय बेमसि फावबा नमाना पोपदगी हानबु बोइरमनि एरा नंसु अदु फावबुदि हाइनुदा आइसु लेबाग सिगी मिनि कइरो तोइनो उबा फंगदसु ngasina हानबदि नति उरिसि अतोप्पा ममानबा अदुना मखो खरा खजिक तपथरगा हाइरई ngaikone nangna hosik haiba wado ningthau masa tananaba amta haigiro asi hairaga nupadu sitha sitha noi ममानबा अदुगी वा तारगा तोप्पा ममानबा दुना अमु हाइरई नंगना हाइसे आई साना याना निंगथौगी मखोता सिख्रो हाइबगा चाप मानैने खुमदोरइबा पाउखुम अदुदा नोक्लिबा ममानबा अदुदी अमुक्का हेना नोख्रि ममानबा सिंगना हाइरिबा वादु पामेल ताई अदुबो महाक वादि अमत्ता हाइरमदे तंजा अदुदा महाकी मचन नुपीना ममानबी मखैगा वारी सानादुना चतखिबा अदु अमुक तारई नाचो मयाम सि उरदी मजाइबे मा सोइदना हराउरनी होय यामना हराउरनी याम सि यामी नाचो मयाम सि
ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯈꯨꯠꯇ ꯅꯥꯆꯣꯝ ꯉꯥꯛꯇ ꯌꯥꯎꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯆꯟꯅꯨꯄꯤꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯆꯟꯅꯨꯄꯤ ꯃꯈꯩꯗꯨ ꯃꯐꯝ ꯑꯃꯗ ꯂꯦꯞꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯅꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯃꯁꯛ ꯑꯗꯨꯗꯤ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯃꯈꯩꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯍꯧꯔꯤ꯫ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯃꯖꯥꯏꯕꯦꯝꯃ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯅ ꯂꯩ ꯅꯥꯆꯣꯝ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯣꯛꯂꯛꯄ ꯑꯗꯨ꯫ ꯄꯥꯃꯦꯜ ꯆꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯈꯣꯡꯊꯥꯡ ꯐꯥꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯤ꯫ ꯃꯥꯅ ꯇꯨꯕꯗ ꯅꯥꯆꯣꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯅꯥꯆꯣꯝꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯤ꯫ ꯄꯥꯃꯦꯜꯁꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯥꯆꯣꯝ ꯑꯗꯨ ꯈꯨꯖꯤꯟꯕ ꯌꯥꯎꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯈꯨꯠꯅ ꯅꯥꯆꯣꯝꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯃꯃꯤꯠꯅ ꯄꯥꯃꯦꯜꯗ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯃ ꯈꯤꯇꯪ ꯄꯧꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯤꯕ ꯅꯈꯣꯏꯗꯤ ꯁꯤꯗ?" ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯤꯠꯌꯦꯡꯗꯨ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯃꯗ ꯊꯝꯃꯤ꯫ ꯄꯥꯃꯦꯜ ꯍꯦꯛ ꯎꯕꯗ ꯈꯔ ꯈꯖꯤꯛ ꯍꯟꯊꯗꯨꯅ ꯈꯤꯇꯪ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩ꯫ ꯅꯥꯆꯣꯝ ꯈꯨꯜꯂꯝꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯍꯟꯊꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯨꯞ ꯇꯧꯅ ꯂꯩꯔꯤ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅ ꯅꯥꯆꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯅꯥꯆꯣꯝꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯍꯩꯗꯣꯛꯈꯤꯕꯗꯒꯤ ꯈꯨꯟꯖꯤꯜꯂꯝꯕꯅꯤ ꯌꯥꯝꯕꯨꯡ." ꯃꯕꯨꯡ ꯌꯥꯏꯃꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯇꯧꯕ ꯊꯣꯛꯂꯛꯏꯅꯣ? ꯆꯪꯉꯣ ꯌꯥꯝ ꯊꯨꯅ ꯃꯅꯨꯡꯗ." ꯂꯩꯁꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯁꯨ ꯏꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯃ ꯑꯗꯨꯅ ꯄꯥꯃꯦꯜꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯃꯦꯜꯗꯤ ꯃꯉꯛ ꯐꯥꯎꯕ ꯍꯥꯏꯒꯠꯇꯦ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯃꯦꯜ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯪꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯃꯦꯜꯗꯤ ꯉꯁꯥꯏ ꯅꯪꯅ ꯎꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯁꯛ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯃꯦꯜ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ, ꯃꯆꯟꯅꯨꯄꯤ ꯑꯃꯒ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯜ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯔꯒ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯂꯝ ꯌꯦꯡꯂꯨꯒꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯀꯣꯟꯅ ꯍꯪꯂꯛꯂꯕꯁꯨ ꯅꯥꯆꯣꯝ ꯑꯁꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯕꯅꯤ ꯍꯥꯏꯒꯦ ꯈꯟꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯛꯄ ꯑꯗꯨꯅ ꯃꯥꯅ ꯈꯟꯖꯕ ꯑꯗꯨꯁꯨ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯌꯥꯝꯕꯨꯡ ꯌꯥꯏꯃꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕꯨꯡ ꯌꯥꯏꯃꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯍꯧꯗꯣꯔꯛꯇ꯭ꯔꯦ꯫ ꯉꯁꯥꯏ ꯅꯥꯆꯣꯝ ꯈꯨꯜꯂꯛꯄ ꯌꯥꯎꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯂꯩꯁꯅ ꯅꯤꯡꯊꯤꯖꯅ ꯎꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯤ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ ꯍꯥꯏꯔꯕꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯒꯤ ꯐꯖꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ, ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯈꯨꯠꯂꯤꯡꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯁꯨ ꯂꯩꯁꯅꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯄꯥꯃꯦꯜꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯥꯎ ꯑꯃꯈꯛ ꯇꯥꯔꯤ꯫ "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ." ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯥꯃꯦꯜ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯈꯤ꯫ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯆꯪꯂꯨꯒꯅꯤ? ꯑꯣꯏꯕ ꯌꯥꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥꯅꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯊꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯣꯏ ꯋꯥꯍꯩ ꯑꯁꯤꯗ ꯃꯄꯥꯒꯤ ꯃꯃꯥꯒꯤ ꯃꯕꯨꯡꯒꯤ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯕ ꯏꯃꯥꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯟꯗ ꯊꯥꯒꯗꯕ ꯍꯤꯗꯥꯛ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯏꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯏꯄꯥꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯜꯂꯒ ꯆꯤꯡꯂꯣꯟ 2 ꯂꯩꯔꯝꯒꯅꯤ ꯑꯅꯤꯁꯨꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯇ꯭ꯔꯦ ꯂꯩ ꯀꯧꯕ ꯂꯩ ꯑꯃꯈꯛ ꯁꯥꯠꯄꯅꯤ ꯂꯩ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯁꯥꯠꯄꯅꯤ ꯃꯥꯒꯤ ꯁꯥꯠꯐꯝ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯈꯛꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯎꯕ ꯐꯪꯗ꯭ꯔꯤ ꯂꯩꯁꯤꯒꯤ ꯄꯥꯝꯕꯤ ꯈꯣꯡꯅꯥꯡ ꯑꯃꯗꯒꯤ ꯇꯥꯗꯅ ꯆꯥꯎꯕꯅꯤ ꯂꯩ ꯑꯁꯤꯒꯤ ꯃꯁꯛ ꯃꯆꯨ ꯄꯨꯝꯅꯃꯛ ꯑꯉꯥꯡꯕ ꯑꯣꯏꯒꯅꯤ ꯅꯈꯣꯏꯅ ꯊꯤꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯒꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯛ ꯆꯥꯎꯕ ꯄꯥꯝꯕꯤ ꯑꯗꯨ ꯂꯩ ꯑꯗꯨꯅ ꯁꯥꯠꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯃꯠꯇ ꯄꯥꯜꯂꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯆꯝ ꯆꯝꯅ ꯂꯧꯒꯅꯨ ꯆꯤꯡ ꯑꯗꯨꯗ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯏꯄꯥꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯂꯩ ꯑꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏ ꯃꯔꯤ ꯊꯣꯛꯅꯕ ꯑꯃꯠꯇꯅ ꯄꯨꯔꯛꯄ ꯌꯥꯗꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯂꯩ ꯑꯁꯤꯕꯨ ꯄꯨꯔꯛꯀꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯊꯥ ꯁꯥꯔꯤ ꯀꯔꯤ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕꯤꯗ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯍꯟꯈꯤꯕꯁꯨ ꯃꯈꯣꯏꯅ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄ ꯉꯝꯒꯗꯧꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅꯁꯨ ꯁꯅꯥ ꯂꯨꯄꯥꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯁꯨ ꯄꯥꯎ ꯊꯥꯔꯤ ꯇꯥꯎ 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 ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯁꯥꯅ ꯌꯥꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯥꯖꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯄꯥꯃꯦꯜꯁꯨ ꯇꯥꯔꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃꯁꯨ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯨꯒꯅꯤ ꯍꯥꯏꯅ ꯂꯥꯛꯏ ꯉꯁꯤ ꯑꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯈꯣꯏꯗ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯑꯗꯨ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯈꯔ ꯃꯈꯩꯗꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯄꯜ ꯌꯥꯝꯅ ꯆꯥꯎꯕ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯅꯤꯡꯊꯧꯅ ꯀꯌꯥꯁꯨ ꯊꯣꯏꯅ ꯂꯨꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩ ꯏꯁꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯖꯒꯅꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯕ ꯄꯥꯃꯦꯜ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯥꯃꯦꯜ ꯑꯁꯤ ꯃꯁꯛ ꯐꯖꯅ ꯈꯪꯏ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯃꯍꯥꯛꯅ ꯈꯪꯒꯠꯄꯗ ꯄꯥꯃꯦꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯝꯗꯧꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯅꯤꯄꯥꯃꯆꯥ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯔꯥꯏꯕ ꯈꯣꯡꯆꯠ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯁꯅꯥꯅꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯤ ꯅꯍꯥꯛꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯅꯠꯇꯅ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯌꯨꯝꯗ ꯑꯗꯨꯕꯨ ꯄꯥꯃꯦꯜꯅ ꯍꯥꯏꯔꯔꯤ ꯅꯔꯥꯏꯅ ꯑꯃꯨꯛꯇꯪ ꯃꯤꯆꯪ ꯌꯦꯡꯖꯒꯦ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯅꯔꯥꯏꯗ ꯊꯧꯖꯥꯜ ꯑꯃꯈꯛꯇꯤ ꯄꯤꯕꯤꯌꯨ ꯏꯅꯤꯡꯊꯧ ꯄꯥꯃꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯄꯥꯃꯦꯜꯕꯨ ꯊꯤꯡꯂꯨꯕ ꯇꯧꯗ꯭ꯔꯤ ꯄꯥꯃꯦꯜꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯆꯞ ꯌꯨꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯆꯥꯗ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯏ ꯏꯁꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ
ꯅꯁꯥꯗ ꯑꯁꯣꯛ ꯑꯄꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯣꯀꯣ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯍꯥꯛꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯦꯟ ꯍꯥꯞꯇꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯦ ꯃꯍꯥꯛꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯁꯒꯣꯜ ꯊꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯦ इचम चंब मियोय अमना अदुमना लाकपा अदुदा खाबा उसितना ngang लेरिबा लेबाक मयामगी खुकन बांगबा निंगथौ अमदि राजकुमार फावबना हुआना थोकलगदबा खोंगसेदसि हंगांग महांगना लाकपा सारी ममा मपागी मनाक्ता खेना लेगिदि हाइद्रदना थवाय मंगनगे हाइदना हविदा ngang माना हाइरिबा अदु पामेलसु ताई अदुबु महाकरिसु हाइद्रे मयाम पोथाबा अदुदा महाक्सु यावरुबनी अदुबु लैरिबा निंगथौ अमदि राजकुमार मयाम अदुना मंगोंदा करेमनबगी वगांग ताबा मतमदा महाक कुइना लैबा ngamdraduna मागी सगोल अदु थौरगा लागले लाकमिनरिबा मयाम मरक्तगी अमना खोंगचत हनखिबा अदुदा मखोय मयामसु लैबा याद्रदुना मागी सगोल अदु थौरगा कन्ना चटनख्रे मखोय मयामना पामेलदगी हेना मांग थाना चटख्रे असमना हफ्ता अहुमरम हेना चटलबा तुंगदा मखोय मयामदो सगोल तोंगदुना लाए मयामसिगी ख्वाइदगी मनिंग इथंग थंगना लाक्लिबासी पामेलनी मरमदे माकी सगोल अदुदी अतोप्पा निंगथौगी सगोलगुमना मपांगल कंदे अदुबु मागना ख्वाइदगी नुसिबा मागा ख्वाइदगी यानबा सगोलनी असम लाक्लबा मतुंगदा राजकुमार अमदि निंगथौ अदुना हाइरिबा अचौबा इपागदु थेंगनरे मखोयनी इपागदु यौरपा मतमदा नुमिदांग तारे मसीदगी मखोय मसेन हाइरमे हौजिकती नुमिदांग तारे अदुना हयेंग ओइना इपागसि लालगा चिंगसि अमु काबा हौरसि हाइजबगी वानी इपागसिसु अराइबा इपाग नते अदुकी मतिक चावे सोमदसु पामेल वारदुना अहिंग अदु पोथारे मथंगी अयुक्नी राजकुमार अमदि निंगथौसिंग अदु मागी थोकपा इपाग अदु लानबा याननबा मोंगद सेमले खरा अमदि ngaइबा ngamraduna माना ह्याननबा हाइदुना इरोइरगा चटपसु यावरे इरोइरगा चटपा मयामदुगी मरक्ता खाबसु यावरे पामेलना इपाग अदु यौसेरपा मतमददि मखोइदि चटपा हौरमले महाक्सु उमंग मनाक्ता हौरंबा लफु खरा यालगा मागी इपाग अदु लानथोकपा यागदबा मोंगद सेमी अदुगा इपाग अदु लानबा हौरई इपाग अदु उबा मतमदा राजकुमार खरा अमदि मयुमदा हनबा यावख्रबनी सोमदा इपाक अदु पाकपना इरोइरगा लाकपसिंगदु वारदुना इसिंगदा अदुम लुपथखिबा यावरे खाबसु वारे मरमसिना तुंग ओंथोकलगा येंगबा मतमदा निंगथौ अमना मखुत्ता चयेमा पाइरगा इसिंग मयाइदा तावरगा लेपगा लाकपा अदु उरे खाबसु खोंगचरदु हेना संसिंदना मतुंग हलई अदुगा निंगथौ अदुगी इसिंग मथक्ता तावरिबा अदुदा निंगथौगी अयाबा यावदना काखलई हय करो नंग तोरसे हा वहाय दु खक्तनी ताबा खाबना नुपा अदुबु इसिंगदा इंथख्रे लाइबगना थीरिसु निंगथौ अदु इरोइबा हाइद्रे अतावबा पोट अदुदा याननबा होनरंबनी अदुबु खाबना नंदना थनमले चै अदुना मुख होलगा इपागदु लाननबा होनबदा महाक्ता सेंगना वारे न्याहाक पोथादुना इपागदु लानथोकनबा होने सोमदसो इपागदु लानबदा सिजिनरिबा अदु नौ नत्तबा चै अदुना ही होनबा मतमदा निंगथौ अमदि राजकुमार खरा मखैदि वारे मतम असिदा पामेलना हेनो होनगतुना मखोइदगी ममांग थाख्रे इपाग अदुगी पंथुंगफम योरपा मतमदा खाबगा पामेलगा तुंगदा मांगदा योरे खाबा पामेलदा येंगे खाबा महा वाबना लोइरे मरमसिन नकल अमरोमदा पोथादुना लैख्रबनी पामेलदी वाबा खंगदे चिंग अदु काखलई चिंग अदुदा लैरंबा सांगा खरा मायुकनै अदुबु अकीबा लैतना मागी थांग अदुना मखोइ पुंबा लोइना माइथीबा पिरमलगा लाई अहानबा चिंगदोन अदु योरपा मतमदा नुमित तारे नुमित अदुमदि मफम चादुबा अमा येंगलगा महाक पोथारे माथंगी नुमितने पामेल मखोना लाक्तुना हाइरिबा लೈ पांबी अदुगी मखोंग यौरे एक मतोन मक्तदनी लೈ अदुगी पांबी हौरिबा अदु यामना टोप टोप मसक ओइबनिना थीबदा क्या थोइना लुना थोकते अदु उबा मतमदा पामेलदी हराउबना लोइख्रे अदु कुइना वाबा कया अमा खंगलकपासी कोक्लबगुमना फावे अदुबु महाक मतम लैत्रे उ अदुदा काखदलगा लೈ अदुबु हेकलगा मफम चाना हापतुना महाक लागले
ꯑꯁꯤꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯣꯡꯆꯠ ꯑꯗꯨ ꯍꯜꯂꯛꯄ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯀ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯆꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯤꯡꯒꯤ ꯑꯉꯝꯕ ꯀꯥꯈꯠꯂꯝꯗꯥꯏ ꯑꯗꯨꯗ ꯈꯥꯕ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯑꯇꯩ ꯃꯈꯩꯗꯤ ꯁꯥ ꯀꯩ ꯈꯔ ꯆꯥꯔꯒ ꯁꯤꯈ꯭ꯔꯦ꯫ ꯌꯦꯝꯍꯧꯔꯤꯕ ꯈꯔ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯁꯥꯒꯤ ꯇꯛꯈꯟꯕ ꯈꯥꯕꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯄꯥꯃꯦꯜꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯩ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯈꯤꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯈꯥꯕ ꯅꯣꯛꯂꯒ "ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅ ꯂꯩꯗꯨ ꯐꯪꯂꯦꯅꯦ ꯍꯥ?" ꯄꯥꯃꯦꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯈꯥꯕꯒꯤ ꯏ ꯅꯥꯏ ꯏꯇꯩ ꯇꯩꯕ ꯃꯇꯧ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯆꯤꯡꯅꯔꯕꯅꯤ꯫ ꯈꯥꯕ ꯇꯞꯅ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯍꯣꯏ, ꯅꯪꯅ ꯍꯥꯟꯅ ꯂꯩꯁꯤ ꯍꯦꯛꯂꯕꯁꯨ ꯂꯩ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯌꯧꯍꯟꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯃꯦꯜꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯂꯒ ꯄꯥꯃꯦꯜ ꯇꯝꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯄꯥꯃꯦꯜꯁꯨ ꯈꯥꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯤꯅꯤ ꯈꯪꯗꯨꯅ ꯈꯤꯡꯅ ꯂꯩꯕꯅ ꯊꯤꯜꯂꯛꯏꯕ ꯊꯥꯡ ꯑꯗꯨꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯣꯛꯍꯟꯗꯕꯤꯗ ꯊꯩꯗꯣꯛꯂꯒ ꯈꯥꯕꯕꯨ ꯀꯟꯅ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯈꯤ꯫ ꯈꯥꯕ ꯄꯥꯃꯦꯜꯅ ꯁꯥꯐꯨ ꯀꯟꯅ ꯀꯧꯔꯛꯄꯗ ꯃꯅꯤꯡꯗ ꯍꯜꯂꯤ꯫ ꯃꯥꯅ ꯃꯅꯤꯡ ꯍꯟꯕ ꯃꯇꯝꯗ ꯇꯤꯡꯈꯪ ꯉꯥꯛꯇ ꯄꯥꯟꯕ ꯄꯥꯝꯕꯤ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯤꯡꯈꯪ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯊꯔꯛꯏ꯫ ꯄꯥꯃꯦꯜ ꯇꯞꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ "ꯏꯁꯥꯗ ꯂꯩꯔꯤꯕ ꯅꯥꯄꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯂꯧꯕ ꯆꯠꯂꯤꯉꯩ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯕꯅꯤ꯫ ꯊꯥ 2 ꯌꯧꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯄꯥꯃꯦꯜ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯧꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯍꯞꯇꯥ 3ꯒ ꯅꯨꯃꯤꯠ 2 ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯅꯨꯡ ꯌꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯄꯥꯃꯦꯜꯅ ꯂꯩ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯅ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯊꯥꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯋꯥꯏ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯃꯦꯜꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯈꯤꯕ ꯃꯤꯅꯤ꯫ ꯃꯁꯤꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯥꯃꯦꯜ ꯂꯨꯍꯣꯡꯈ꯭ꯔꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯄꯥꯃꯦꯜꯕꯨ ꯃꯇꯤꯛ ꯆꯥꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯐꯝ ꯑꯃ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯥꯃꯦꯜ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯄꯥꯟꯈꯤꯔꯝꯃꯤ꯫